ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯀꯝꯗꯧꯅ ꯄꯥꯎ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯈꯟꯕꯤꯕ ꯌꯥꯎꯕ꯭ꯔꯥ? ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯉꯛꯄ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯦꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯃꯁꯦꯟ ꯀꯔꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯂꯩꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯤꯕ ꯑꯗꯨ ꯔꯤꯁꯔꯆꯔꯁꯤꯡꯅ ꯀꯛꯆꯦꯡ ꯑꯃꯒꯤ ꯃꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯤꯟꯖꯥꯛ ꯈꯔ ꯄꯨꯁꯤꯟꯗꯨꯅ ꯊꯝꯗꯨꯅ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯥꯎꯟ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯀꯛꯆꯦꯡꯁꯤꯡꯁꯤꯗ ꯑꯃꯨꯛ ꯀꯤꯍꯜꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯟꯖꯦꯜ ꯄꯨꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯗ ꯂꯩꯕ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ, ꯅꯣꯡꯁꯥ ꯑꯃꯁꯨꯡ ꯀꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯒꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯅꯁꯨ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯆꯤꯡꯂꯤꯕ ꯑꯗꯨꯒ ꯀꯪꯐꯥꯟꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯝꯖꯦꯟ ꯌꯥꯡꯕ ꯖꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯇꯥ ꯑꯁꯤ ꯃꯈꯣꯏꯒꯨꯝꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯕ ꯉꯝꯗꯦ꯫ ꯆꯤꯇꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯌꯣꯛꯂꯤꯕ ꯍꯧꯗꯣꯡ ꯃꯁꯤꯅ ꯈꯣꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯥꯎꯔꯥꯛꯄ ꯆꯥꯡ ꯑꯃꯗ ꯑꯗꯨꯃꯛ ꯃꯥꯟꯅꯩ꯫ ꯍꯧꯖꯤꯛꯀꯤꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯑꯣꯏꯔꯛꯂꯤ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯁꯔꯆ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯁꯤ 10ꯔꯛꯇꯤ ꯌꯦꯡꯉꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯗꯤ ꯃꯤꯅꯤꯠ 10 ꯈꯨꯗꯤꯡꯃꯛꯀꯤ ꯐꯣꯟ ꯆꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯌꯦꯡꯅꯤꯡꯕꯒꯤ ꯍꯦꯕꯤꯠ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯗꯦꯚꯂꯞ ꯇꯧꯔꯛꯄ ꯊꯦꯡꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯕꯦꯡꯛꯁꯤꯡꯗ ꯏꯟꯁꯨꯔꯦꯟꯁ ꯁ꯭ꯀꯤꯝ ꯌꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕ ꯇꯥꯔꯒꯗꯤ ꯏꯟꯁꯨꯔꯦꯟꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯎꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯃꯥꯎꯟꯠ ꯑꯃꯒꯤ ꯔꯦꯠ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯛꯅꯥꯏꯔꯕ ꯐꯨꯠꯕꯣꯂꯔ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯒꯤ ꯃꯈꯣꯡ ꯈꯛꯇꯒꯤ ꯏꯟꯁꯨꯔꯦꯟꯁ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ 750 ꯃꯤꯂꯤꯌꯟ ꯌꯨꯔꯣꯅꯤ꯫ ꯃꯌꯥꯝ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯃꯊꯪ ꯑꯁꯤꯅ ꯁꯛꯅꯥꯏꯔꯕ ꯁꯤꯡꯒꯔ ꯖꯁꯇꯤꯟ ꯕꯤꯕꯔ, ꯃꯍꯥꯛꯅ ꯆꯍꯤ 18ꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯀꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯗꯣꯅꯦꯠ ꯇꯧꯈꯤ꯫ ꯗꯣꯅꯦꯠ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯞꯄꯤꯡ ꯁꯥꯏꯠ ꯏꯕꯦꯗ ꯑꯣꯛꯁꯟ ꯂꯥꯎꯗꯨꯅ 30 ꯂꯥꯈꯇ ꯃꯍꯥꯛꯀꯤ ꯑꯀꯛꯄ ꯁꯝ ꯑꯗꯨ ꯌꯣꯟꯈꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯐꯦꯛ ꯈꯔ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯦꯟꯁ ꯑꯣꯐ ꯁ꯭ꯃꯦꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯅꯝ ꯅꯝꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯑꯁꯤꯅ ꯃꯅꯝ ꯑꯃꯠꯇ ꯅꯝꯕ ꯐꯥꯎꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯐꯥꯎꯗꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯣꯝ ꯇ꯭ꯔꯥꯏ ꯇꯧꯕꯒꯁꯨ ꯌꯥꯎꯕꯤꯈꯤꯕꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯛꯇꯅꯤ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤꯕ ꯑꯁꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯁꯤ꯫